हौजिक लाइन फाउनबदा खजिक्तंग खुदोंग चादब लेबना अखोगी थौरम असी अदुम हौदोक्चरे थौरम असिदा इसा इसागी ओइबा ई पाउग मरी लेनना वाखलोनसिंग फोंदोकपिरकपा यारगनी अखोगी कॉन्टैक्ट नंबर 8132880336 ने लोइनना ngasiगी गेस असिना अखोगी पाउ हेक फाउनबगा खुदक अदुदगी अदुमक अखोगी थौरम असिदा ऑनलाइन गेस सु सरुक याहनजगनी हाइबा वाफमसि थमजरी दोंगे कॉल ngaijari हौजिक अदोमना ताबिरिबा असि 90.4 मेगाहर्ट्ज द संदोक्चरिबा रेडियो लोकताक तामना स्टूडियो चिवागी अहानब तांका के थौरम परेंगनि लोइनना हौजिक अमुक संदोकपा हौजरे ई पाउग मरी लेनना खंगमिनसि थौरम ngasiगी थौरम असिदा सिजिनजरिबा कॉन्टैक्ट नंबर असि 8132880336 ने आइरिबा नंबर असिदा मरुपसिंगना कॉल तौबिरकलगा ई पाउग मरी लेनबा वाफमसिंगि मतांगदा इसा इसागी मोट फोंदोकपिरकपा यारगनी ngasiगिदमक्तदि ऑनलाइन गेस असि हौजिक फाउबगी ओइना लाइन लौबदा फंगजद्री अदुबो अखोइना थौरमसि चथरिङै मनुंगदा लाइन से हेक फंगबगा ऑनलाइन गेस सु अदुमक सरुक याहनजगे हाइबा वाफम थमजरी हौजिक अखोइगी स्टूडियो की कॉन्टैक्ट नंबर 8132880336 हांगदुना थमजरे नंबर असिदा कॉल तौबिरकलगा ई पाउग मरी लेनबदा इसा इसागी वाखलोनसिंग फोंदोकपिरकपा यारगनी लोइनना ngasiगी खंगमिनसि ई पाउ थौरमगी इहाल हानबा फोन कॉल लौखटचरी हेलो हेलो गुड मॉर्निंग सर गुड मॉर्निंग आई फोन तौजरिसि मयाम इसामगी चाउ थोंगानताबनि सर मरुप चाउबा तरामना ओक्चरी ngasiगी ई पाउग मरी लेनना खंगमिनसि थौरमदा करम्बा पाउग मरी लेनबा इसागी मोट फोंदोकपिगनी ताकपियो सर ngarang 26 January अखोगी रिपब्लिक के 135 सुबा थौरम पांथोकना मरम मोइद्रो ngasi पाउसे मणिपुर तंपाक के पाउसे सिंगदि अयामबदि फोंगदे अदुबो ngarang district खरदा अखोगी DC सिंगना अखोई कन तौरगा पिगी सलामी पिबगी सैदा मोट खजितम फोंदोकजगे सर ताकपियो आइना सुसान पुरम तुम फेरजोन दा अखोगी 26 January Republic Day si pangthokki makoigisu DC na maru oiba thawgang lawrga pangthokki adu makoida hauji talibut ki malasiga Manipur dagi tongan jarage mo education ama tongan leijarage haibani adu bo Manipur si hauji bharat ki part amani bharat ki saruk amani Manipur si aduna Manipur saliba akoigi hauji sanariba Manipur sa ain si makoida di yau da bogum matawba aduna di bharat ki 26 January Republic Day of India gi kumdra mangarok subali se ita makoidum saruk yagi haitare aduna Manipur gi tokhairage mo initiation ama tokhairage harge bharat gi tokhain leirage habuga sap manebo adu bharat ki mato naming tambagi kumdra manga suba akogi gantrati bus palanji da makoinam saruk yagi sir makoina ngang tawbagi ama khak parja miyam na dum मजे मकोइना चारिब तोलोबसे मणिपुर सरकार की मखादगी MLA तारा अदना चारिब सो अदगे मकोगी अखोगी MCS मैम यावरी अदगी IPS मैम यावरी मकोगी सिदैसिदा याव बगैसे कनादगी तोलोबनो मणिपुर गवर्नमेंट अदुगो इंडिया गवर्नमेंट के लाकपा अखोगी तोलोब ngaktani अदु मकोइसी तोंगानजरगे हाबि मकोइ हाइब सेंपम तोलोबसिंगसी लौगम थोक्तब्रा अदुना मकोइ तोंगानबा जगामदगी कंट्री एमदगी तालुपना हेना फब्रा मस्वाइ मतांगसिदा मकोइसे मुन्ना खंददबा गुम्बम लारि हैतबा मिना ngaubudi adum khara akoigi kai haita लारि हैतबा मिना ngaubudi तागसु अदुम सिंगापुर यावी अदु लाइफ लाइफ सोहरब IPS ऑफिसर MCS ऑफिसर
ꯃꯌꯥꯝꯁꯤꯅ ꯉꯥꯎꯔꯒꯗꯤ ꯃꯈꯣꯏꯗ ꯋꯥꯔꯛꯄꯤꯅꯅꯕꯁꯤ ꯃꯈꯣꯏꯅ ꯉꯥꯎꯊꯣꯔꯛꯑꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯋꯥ ꯄꯨꯡꯉꯥꯡꯅ ꯁꯣꯏꯔꯣꯟ ꯄꯥꯔꯣꯟ ꯄꯨꯡꯂꯣꯟꯗ ꯂꯣꯜꯂꯛꯄꯒꯤ ꯑꯃ ꯊꯦꯡꯅꯖꯕꯁꯤꯗ ꯃꯣꯠ ꯈꯖꯤꯛꯇꯪ ꯑꯁꯤꯁꯦ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔ ꯐꯣꯡꯗꯣꯛꯆꯧꯕꯅꯤ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯔꯨꯞ ꯆꯥꯎꯕ ꯌꯥꯝ ꯆꯨꯝꯃꯤ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯐꯅ ꯊꯥ 2-3 ꯍꯧꯖꯤꯜꯂꯛꯄ ꯐꯥꯎꯕꯗ मितई इचिल इनाउ अखंग हई मयामसिना खना नैनबा मतमदा कुकी इचिल इनाउसिंग हाइदना हाइरंबने तंगाई फदना मखोइना सेपरेट एडमिनिस्ट्रेशन तानबसिदा मखोइना गवर्नमेंट गी प्रॉपर्टी सिंग मई थागी दे हाइद्रेरगा इचम चमजबा इनोसेंट मितई सिविलियन गी मयुम मई थादोरकपा तमथीना हातोरकपा तुमिंगैदा हातपना चिंगबा तम तोरकपा सारम चट मखोइगी मवोंग मतौसिंग एटीट्यूड सिंग असि येंगलगा कुकी इचिलिनाउ हाइबसिभौ हाइबिरनु हाइबगे मोट फावबा फोंदोकनबा लैख्रबने होय मरोइना मरुप चावबा मरुपना हाइबिरिबसिंग अदु मरोइना लो सि चत्तबदुने हाइबदि सेमजिन साजिनबा अरानबा पुवारी ईदना का मियामदा फोंगइबासि नाउरी पाइरगा लैबा लाइक लाइसु हईतबा मपान थोक्तबा इनोसेंट कुकी सिंग अदुना नते IPS MPS सिंग अदु लाइक हईबा सिंग दुना नेबा अदुना स्वाइसिदा अदुम लैरेबा अदुने अदुगा अखोगी थोरम असिसु हौजिनजरे मरकसिदा ngasiगी अखोगी थोरम असिदा लेंसिन बिगदबा ऑनलाइन गेस सु हौजे हौजे याम नुंगाइबा मना लाइन फंगजरे लाइन पिजरे अदुना अहानबा मक्तदा ngasiगी थोरम असिदा ऑनलाइन गेस ओइना लेंसिन बिरिबो ओजा युमनाम रूपचंद्र चीफ एडिटर इंपैक्ट टीवी ओजाबु तराम नोक्सरी ओजा ngahak अहानबगी ओजागा लाइन फंगनदबदुदा अखोगी थोरम सिदि हौजनजरुरे कॉलर अमखक वारी सानजखरे मखा ताबा को फोन लौखतजरी हेलो काय खुमनजरी दुगा ओजा ऑनलाइन की ओजा गेस पुसी काय खुमनजरी ओजा ngarang sim अखोगी इंडिया की 65 सुबा अखोगी गणतंत्र दिवस थोरम पांगथोखरे दुगा मणिपुर दसु तंदु लेता दबा पुनसिसिना मियाम पुपना अमदी नतरा याउद्रगसु अदुम अखोई स्टेट गवर्नमेंट की ओइबा साइट तगी दी अदुम पांगथोखी हाइतारे अदुबु मफम वाफम आइन पुखतनिंगम दिंगरांग ऑनरेबल चीफ मिनिस्टर बिरेन सरना थंबीगी बो वाफम दु अखोई सर सुताबी रंगनी मदु यामनादी फजै तोइगुम चुंग कई हाइनी तौथोरकपदा वाफम दा ngang तौथोरकपगा अखोई चान चाना दबा खरा गेप लैबदौनादी उबसु मैंगमदजु फंगजे हाइतारे अदो ओजा ऑनरेबल सीएम की वाफम दो करमाइना ओजाना कनो तौबा यागे पुबा यागे अदु तंग थंबीरम लाइन लौबिरइसि राजस्थान दगी शेक्सपियर निको शेक्सपियर होय अहान बगी दु सोमदा टेक्निकल तो मिंग हाइबदु ताहुदबा ओजा शेक्सपियर की वाफम से मरोइना ngaranggi 75th Republic Day सिदैदा ऑनरेबल चीफ मिनिस्टर ना थमकिबो वाफम सिंगदुगी मतंग दो ओजाना कमाई येंबिगे हाइबने वाफम दो एक्सप्लिसिटली तंदिरपम दि चंगे करी वाफम नो खंगनिंगबदो अदुम तंग तंदिर आदि फने शेक्सपियर लाइन दे लेबिरिको मरुप सिचु थोखरे लाइन से डिस्कनेक्ट ओइखरे अदु जा मरु ओइना हंदकी लान सिना मरम ओइरागा लान हंदकी चही सिमदी एम्प्लॉई सिंगे इनकम टैक्स फैक्ट्री इंडस्ट्री ललोल इटेक अमदी लौमी सिंगे खजना चही असिगी ओइना लौबिरनो हाइबा मितई ट्राइब यूनियन ना लेंगाकता अपील तौरकली ओजा मसिक मैतई ट्राइब यूनियन की अपील से मोई वाफम से ओजा कमाई येंगी मसे अखोगी एनी डिजास्टर थोकपा मतमदा अखोगी से लैंडस्लाइड ओबी आई नत्रगा लेबाक अमगी सरुक अमा अखोगी सुनामी लाक्तना नत्रगा अखोगी नोंगई नुक्सित लाक्तना साउथ यामना थोकपा सुमाइना तौबा मतमदा अखोइना डिजास्टर अखोगी प्रोन न डिजास्टर एरिया ओइना अखोइना लाउथो मतुंगदा मदुगी मनुंगदुदा लैरिबा मी म्याम अदु
rehabilitation ꯇꯧꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝ ꯇꯦꯛꯁ ꯊꯤꯔꯤꯕ ꯑꯇꯣꯞꯄ ꯇꯦꯛꯁ ꯊꯤꯔꯤꯕ ꯃꯌꯥꯝꯁꯤ ꯈꯔ ꯑꯦꯛꯖꯦꯝ ꯇꯧꯕ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯨꯅꯤ ꯃꯗꯥꯏꯗꯨꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯗꯨꯝ ꯃꯁꯤꯒꯤ ꯑꯄꯥꯝꯕꯁꯤ ꯐꯣꯡꯅꯩ ꯑꯗꯨꯒ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯅ ꯑꯩꯈꯣꯏꯒꯤ ꯈꯕꯔꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯔꯛꯏꯕꯗꯨꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ ꯀꯩꯒꯤꯅꯣꯗ ꯃꯅꯤꯄꯨꯔꯁꯤ ꯍꯧꯖꯤꯛꯁꯤ ꯂꯥꯁ ꯑꯩꯈꯣꯏꯒꯤ ꯊꯥ 9-10ꯁꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯦꯝꯕ ꯑꯃ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯐꯖꯅ ꯌꯥꯗꯕ ꯑꯗꯒꯤ ꯍꯥꯏꯋꯦ ꯑꯅꯤ ꯑꯁꯤ ꯑꯣꯜꯃꯣꯁ ꯕ꯭ꯂꯣꯛꯀꯤ ꯃꯑꯣꯡꯗ ꯂꯩꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯧꯐꯝ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯧ ꯄꯥꯟꯗꯗꯅ ꯃꯌꯥꯝꯁꯦ ꯂꯩꯕ ꯁꯤ ꯃꯌꯥꯝꯁꯤ ꯇꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯑꯦꯖ ꯑ ꯍꯣꯜ ꯋꯥꯔꯤꯕꯅꯤ ꯑꯗꯨꯅ ꯁꯤꯗ ꯂꯩꯗꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯊꯕꯛ ꯇꯧꯔꯤꯕ ꯇꯣꯂꯣꯞ ꯐꯪꯉꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯇꯣꯂꯣꯞ ꯁꯔꯀꯥꯔꯒꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯐꯪꯉꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯍꯥꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯃꯈꯣꯏꯗꯤ ꯀꯩꯗꯧꯕꯒꯤ IT ꯑꯦꯛꯖꯥꯝ ꯇꯧꯗꯣꯏꯅꯣ ꯀꯥꯟꯗ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯄꯩꯁꯥ ꯂꯩꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯁꯦ ꯏꯟꯀꯝ ꯇꯦꯛꯁ ꯀꯛꯇꯅ ꯐꯪꯕ ꯇꯣꯂꯣꯞꯇꯨ ꯃꯥꯏ ꯄꯩꯁꯥꯗꯨ ꯃꯥꯅ ꯕꯖꯥꯔꯗꯒꯤ ꯂꯩꯕꯒꯤ ꯆꯥꯡꯗꯣ ꯈꯔ ꯍꯦꯟꯒꯠꯂꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯇ꯭ꯔꯤꯀ꯭ꯂꯤꯡ ꯑꯦꯐꯦꯛ ꯑꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯥꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯥꯕ ꯄꯣꯠ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤ ꯊꯥꯖꯔꯤꯕ ꯑꯂꯨ ꯊꯥꯖꯔꯤꯕ ꯄꯣꯠ ꯃꯌꯥꯝ ꯑꯁꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯇꯣꯂꯣꯞ ꯐꯪꯉꯤꯕ ꯀꯥꯡꯕꯨꯁꯤꯅ ꯑꯃꯨꯛ ꯂꯩꯕꯗꯨ ꯃꯈꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯂꯨ ꯆꯥꯔꯥ ꯑꯃꯨꯛ ꯂꯩꯔ ꯑꯃꯨꯛ ꯊꯥꯗꯣꯏꯅꯦ ꯍꯥꯏꯗꯤ ꯔꯣꯇꯦꯁꯟꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯄꯩꯁꯥꯁꯤ ꯈꯤꯇꯪ ꯀꯣꯝꯅ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯕ ꯂꯩꯕꯥꯛꯁꯤꯗ ꯃꯇꯝ ꯈꯔꯒꯤꯗꯃꯛꯇ ꯑꯗꯨꯅ ꯏꯟꯀꯝ ꯇꯦꯛꯁ ꯑꯩꯈꯣꯏ ꯂꯧꯕꯤꯗꯕ ꯍꯥꯏꯕꯁꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯑꯩꯈꯣꯏ ꯏꯚꯟ ꯅꯍꯥꯟ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯕꯤꯖꯣꯏꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯈꯕꯔꯔꯣꯝ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯄꯔꯂꯤ ꯀꯃꯥꯏꯅ ꯇꯧꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ITꯗꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯊꯥꯔꯒ ꯀꯃꯥꯏꯅ ꯊꯥꯕ ꯌꯥꯒꯦ ꯈꯣꯠꯀꯦꯅ ꯑꯩꯈꯣꯏꯁꯨ ꯊꯤꯔꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯐꯖꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯊꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯗꯤꯖꯥꯁꯇꯔ ꯑꯦꯔꯤꯌꯥꯅꯦꯅ ꯂꯥꯎꯊꯣꯛꯄ ꯑꯃ ꯆꯪꯉꯤ ꯂꯥꯎꯊꯣꯛꯑꯀꯥꯟꯗ ꯐꯖꯅ ꯃꯗꯨꯗ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯟꯀꯝ ꯇꯦꯛꯁꯁꯤ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯊꯤꯍꯟꯕꯤꯒꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯕꯥꯛꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯁꯤ ꯋꯥꯟꯁ ꯑꯃꯨꯛꯀ ꯍꯟꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤꯗꯨ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯗꯅ ꯑꯗꯨꯒ ꯃꯁꯤꯗ ꯏꯟꯀꯝ ꯇꯦꯛꯁ ꯂꯨꯆꯤꯡꯕꯁꯤꯡꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯃꯥꯒꯤ ꯃꯐꯝꯗ ꯍꯩ ꯂꯩ ꯀꯠꯈꯤꯕꯒꯤ ꯋꯥꯔꯤ ꯌꯥꯎꯕ ꯊꯦꯡꯅꯖꯍꯧꯋꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯤꯔꯤꯕꯁꯤꯡ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯒ ꯍꯥꯟꯅꯒꯤ ꯂꯨꯆꯤꯡꯕꯤꯁꯤꯡꯒ ꯆꯥꯟꯅꯕꯒꯤ ꯊꯕꯛꯁꯤ ꯈꯔ ꯋꯥꯠꯄꯒꯤ ꯃꯃꯤ ꯇꯥꯒꯨꯝ ꯇꯧꯕ ꯑꯗꯨꯒ ꯋꯥꯍꯩ ꯍꯥꯏꯕꯒ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯒ ꯈꯦꯠꯅꯕ ꯍꯥꯟꯅꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯅ ꯐꯤꯗꯝꯅꯐꯝ ꯑꯣꯏꯗꯅ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯑꯃꯛꯄ ꯃꯆꯦꯠ ꯑꯝꯇ ꯄꯟꯅꯗꯦ ꯍꯥꯏꯅꯗꯦ ꯑꯗꯨ ꯐꯖꯁꯨ ꯐꯖꯕ ꯉꯥꯛꯇꯅꯤ ꯃꯣꯏꯒꯤꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯅꯔꯦꯕꯜ ꯁꯦꯝ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯋꯥꯐꯝꯗ ꯍꯧꯖꯤꯛꯀꯤ ꯁꯦꯛꯁꯄꯤꯌꯔꯅ ꯍꯥꯏꯕꯤꯈꯤꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯄꯟꯕꯒꯤ ꯆꯥꯡꯗꯤ ꯌꯧꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯦꯝꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤ ꯃꯤꯌꯥꯝꯒꯤ ꯈꯨꯠꯇꯅꯤ ꯃꯤꯌꯥꯝꯒꯤ ꯍꯛꯅꯤ ꯃꯤꯌꯥꯝꯅ ꯈꯜꯂꯒ ꯊꯝꯕꯅꯤ ꯃꯤꯌꯥꯝ ꯌꯥꯕꯒꯤ ꯂꯩꯕꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯤꯌꯥꯝꯅ ꯌꯥꯗ꯭ꯔꯒꯗꯤ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯈꯔ ꯌꯥꯎꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯒꯤ ꯋꯥꯍꯩ ꯈꯣꯝꯐꯝꯗ ꯐꯖꯕꯒ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯒ ꯈꯔ ꯈꯦꯠꯅꯕꯒꯤ ꯃꯃꯤꯁꯤ ꯆꯨꯝꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯒ ꯍꯧꯖꯤꯛ ꯆꯤꯡꯒ ꯃꯥꯟꯅꯕꯒꯤ ꯆꯥꯡꯁꯤꯃ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯄꯥꯝꯖꯕ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯀꯣ ꯑꯗꯨ ꯋꯥꯐꯝꯁꯤ ꯑꯅꯤꯗꯤ ꯑꯩꯅ ꯊꯝꯖꯔꯦ ꯔꯥꯅꯤ ꯒꯥꯏꯗꯣꯂꯤꯡꯒꯤ ꯋꯥꯐꯝꯒ ꯑꯣꯅꯔꯦꯕꯜ ꯁꯦꯝꯒꯤ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯒꯦꯁꯅ ꯁꯟꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯈꯤꯇꯪ ꯊꯝꯕꯤꯅꯕ ꯍꯪꯒꯠꯆꯔꯤ ꯍꯣꯏ ꯑꯗꯣ ꯃꯔꯨꯞ ꯊꯝꯕꯧ ꯔꯥꯅꯤ ꯒꯥꯏꯗꯦꯟꯂꯤꯌꯣꯒꯤ ꯃꯇꯥꯡꯁꯦ ꯑꯃꯨꯛꯇꯪꯒ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯔꯝꯃꯨ ꯄꯥꯝꯕꯤꯔꯤꯁꯦ ꯔꯥꯅꯤ ꯒꯥꯏꯗꯦꯟꯂꯤꯒꯤ 114 ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯤꯡ ꯄꯟꯗ꯭ꯔꯕꯁꯨ ꯂꯣꯏꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯂꯨꯆꯤꯡ ꯄꯨꯔꯦꯟꯁꯤꯡꯅ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯁꯝꯊꯔꯛꯄꯗ ꯃꯈꯣꯏꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤꯕ ꯁꯨꯃꯥꯏꯅ ꯇꯧꯅ
ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯂꯩꯔꯤꯕ ꯐꯤꯕꯝꯁꯨ ꯑꯩꯅ ꯄꯟꯖꯔꯦ ꯑꯗꯨꯅ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯂꯨꯆꯤꯡꯕꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕꯁꯤꯡꯁꯤꯗꯁꯨ ꯍꯦꯟꯅ ꯑꯃꯨꯛ ꯎꯠꯅꯤꯡꯅꯕꯒꯤ ꯍꯣꯏ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯌꯥꯝꯅ ꯋꯥꯡꯅ ꯊꯝꯅꯅꯕꯒꯤ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕꯁꯤꯒ ꯆꯥꯟꯅꯗꯕꯒꯤ ꯋꯥꯐꯝꯗꯨ ꯑꯩꯈꯣꯏꯒꯤ ꯒꯦꯁꯅ ꯁꯟꯗꯣꯛꯅ ꯊꯝꯕꯤꯅꯕ ꯍꯪꯒꯠꯆꯔꯤ ꯋꯥꯈꯜ ꯇꯥꯖꯔꯦ ꯑꯣꯖꯥ ꯊꯝꯕꯒꯤ ꯋꯥꯐꯝꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯩꯈꯣꯏꯒꯤ 109 ꯕꯔth anniversary of Rani Gaidinliu ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯃꯈꯣꯏꯁꯤꯗꯤ ꯇꯨꯡꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯅꯤꯡꯅꯕꯒꯤ ꯀꯔꯤ ꯊꯕꯛ ꯇꯧꯔꯕꯒꯦ history ꯍꯧꯈꯤꯕꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯅ ꯅꯩꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯂꯥꯛꯀꯗꯧꯔꯕ ꯍꯌꯦꯡꯁꯤ ꯈꯔ ꯅꯨꯡꯉꯥꯏꯅ